अहानबदा अतेन मरुब पाव खरा मैम तेंदक मैम थमजगी थौबाल पुंग निफुग निपान की जनरल स्ट्राइक एवं चाहतखिबगी मयोक्ता सथरगनी हाइरी अमरोमदना इम्फाल ईस्ट यांगपोक पीएस न कोलिबा थमनापोक खुलतमना कुकी मिलिटेंट सिंगना नुमै कापसिन न कहौरखरे हाइरिबा थौदोसी ngarang पुंग नुमिदांगी पुंग तरामुक तरमदाय दाय थोखिबिन हाइनसु थाजने होरिबा पाव मन मखा तारखली मणिपुर टॉप चैनल की मैकेडी की मरुएबी ई पाउसिंग मैम थमजगी अहानबद इंग्लिश समपनग यांखैग मथोइद बेस ईयर ओइदुन मणिपुर एनआरसी चनहननबा कोकोमी यूएनसी न पीएम दा मेमोरेंडम पिसनख्रे पनम पाउचीदगी लखुचरग मरुएबी ई पाउसिंग मणिपुर टॉप चैनल की मैकेडी की मैम थमजरी कुमजा इंग्लिश समपनग यांखैग मथोइद बेस ईयर ओइदुन मणिपुर नेशनल रजिस्ट्रेशन ऑफ सिटीजन्स एनआरसी अथुबदा चनहनदुना illegal immigrants sing khandoknaba governor ki kuthangda coordinating committee on manipur integrity kokomi amadi united naga council unc na prime minister da memorandum pisingre kokomi gi mihut nipan masum unc gi mihut ahum na saruk yaduna rajbhavan da ngasi governor anisha uike ga pungkhaya marom wari saduna memorandum adu pisingki bani memorandum pisiluraba matung paumi sing da kokomi gi ordinator thoksom somendro na phongdokhibda कुमजा इंग्लिश समपन यांखैग मथोइद बेस ईयर ओइदुन मणिपुर इलीगल इमिग्रेंट्स खनोनबा स्टेट असिदा अथुबदा एनआरसी चनहननबा गवर्नर की खुथांगदा प्राइम मिनिस्टर मेमोरेंडम अमंगसी यूएनसी खुसमनदुन पिसनखिबने म्यांमार अमदि बांग्लादेश यावना युमलोनबा लाइपाकसिंगदगी संगसिलक्पा इलीगल इमिग्रेंट्सिंगना मणिपुर की मफम क्यादा खुंदा सिलक्तुन अचौबा डेमोग्राफिक इम्बैलेंस की सफु क्या पिरकपि लैंगाक यावना authority singnasu matam sana yengsilhaudanaba khul masing ka hingalakli maram singachina lamdam asida tangdu leita dabada natana yelomi singda political insecurity gi sapuk ya mayun halakleki mangna makha taraduna government gi maikedi su nrc sanhanaba memorandum asi pm da hayamak athubada thaduna khangnana ba khotnaragane mati manipur gi situation asi gi matangda laiba asi gi pm Home Minister yauna President unaduna wafam kya khanana ba leire harki loinuna Manipur NRC sanahana ba hona bada angamba thaudang laugun henasu governor na phongdok ba leire ki memorandum pishin ba du saruk yaki ba kokomi ki assistant coordinator suwadi ba UCM gi President Jaisandra Kunthaujamna kumza English ngamaga samapan ga yankhai ga mathoida base year oiduna Manipur NRC satnahanba natna mito khandokna ba to pambeleti Manipur yellow missing a for Kongtangi the Mag UNC ga Hanagi Hona Mipam Kya Pangtok to Napunas Minatuna Lakli, Makatana Samina Higaneki, Rodina UNC General Secretary Ayo Sasanga Manipur illegal immigrants in Kanonaba, NRC Satnahanaba PM the governor Kutanga memorandum exhibition money, Lambda Masuk yellow missing ye for Kongtangi, common over agenda Kokomiga, Hanadaki Minaduna Lakli. Makatana sustamina gini haikian su pau sudah makatana fungdorakli atau pau mana asum na kanem tarakli Impal East ki travel market ka naknana new lambulena leiba Dr. Lishelau kup kong thang aimol gi yumdagi ngarang sakang na basing na polam kya huran ki bamadi medical equipment sing yauna lantum kya amang ata tuwalam bagi thawong aimol student unions Manipur asum na akan mamong na kanem tarakli asum gi sirul amana ngarang thoki ba thawdo du new lambuland leiba amazing dress dental care thoki bane doctor asigi yum mamang maktada central forcing mathau tori bane ma government gi doctor amani ma na miyam gi damak pungkun gi mari mathau tori adubo state government amadi central forcing na ma ki yum phaw nga question bi bangamtri sirul aduna makha taraduna tungan mafamsing da laingak na state force amadi central forcing mathau tawna ba thamliba si maming khakta gini haiba yamna mek single state asigi law and order fail hoire lanthum amadi miyam gi punsi ngaksen bangamtri asiguma thawdo kya thoklabu state government na tumina election ba laibak thibane hanasu phongdorakli amaramdana khusuklai sing foikre Kaksin district police district asida law and order gi phibam fogalakna ba paikhalakba khongthang gi manungsa nangasi ayuk district asigi lamai dong amadi Laimanai Satakhiba Thi Humigi Mathabakta AK rifle ama yauna kusukulai kya fagat mangkre Police ki phangma pawda Thi Humigi thabak adu ASP Kaksing TH Bikramji ki miyang makhada
Commando OCS Birlan Lusingba Kaksin Commando Waikong PS Amadi Samu Kungataruk Suba BSF upon the team Amanasakibani Tihumbi Tabadra Sakang Navasin Lot to the Tamlamba AK-56 rifle Ama Magazine Ama Baupeng Walkie Talkie Ama .36 High-E hand grenade Ama Chinese hand grenade Ani bulletproof jacket Ani Amadi detonator Tarit Singba Polam Kia Fogat Manki Fagalaba Polam Sing Makata Logo Betavola Konava Waikong PS the Shinaki Vagaloidana case registered okre out of a Palmadana Hongsang area the mud slide okre National Highway Kuntragatare Impal Jiribum Lambigi Hongsang Duhi area Masum Lambi Shimaki T Laizangamadi Sejang Beles Aniki Marakta mud slide Topadagi Lambi Pauna Rudre President Pama Paul mud slide Topa Duna Maramoiduna Lambi Shida Satakusin Tauribasinda Sound Akaima Piki Adobo mud slide na Centra Kiba like Home Lainang Nung Singadu construction company Singna excavator Singma Sizinaduna Sengdok Lavamatung Lambi Shida Pandun Leramba Gari Sing Hanagum Salanki Nona district Nonkan Subana Maramoraga Miyangi Punchit Yamna Sound Akaiba Tokladi Isterasi the lady but Nongzugi Pua Masina Maramoiduna District Asiki Deputy Commissioner Nasu advisory talk to the District Asiki Miyamda section the line of country Doctor Singna Kongzang Sangsing Rims the duty to the lady but Doctor Amada patient party ki Makedigi could Tarambegi Tong Ganning the Bufong Doctona Rimski Doctor Sing Sinta left to no Kongzang Sangsing Pau Shinai Narang Gynecology ward Doctor Amana duty to Ringada patient gi nupane heba miyama sangatuna doctor to khupakna tharam khibani thaudo du gi mayok sata ki bo kat mi pama du doctor da khut tharam bagi thawong lepadabani doctor da assault tawudi crime ni haina thaba placard sing sizinaki makasa tharak poina kangla pau editorial myam thamjari MLA minister sing na Delhi da toina kem tawba Manipur ke hausi oiriba tangdu laita daba phiba masida MLA minister singna yamna toina Delhi da satuna kem tawduna central leaders sing unanaba appointment lawnaba honari habisi yamni kainangai ni state amagi legislature singna makhogi central leaders sing unanaba appointment lawnaba honabada matam sana kem tawba madi unabagi ayaba piraktre habigi thakdok sing laikre masidagi khangmugam libadi central leaders singna Manipur gi MLA minister sing bulumna lawdi habani Housing talk liba irang sigi matang su central leaders in the lumna lawdi habigi khudamni Sterasi ki lengak lon pai bada yauriba ruling MLA minister singna central leaders sing unanaba appointment lawna bhonabada matam sangna changan bamati unabagi ayaba piraktre habigi thakdok singa sikari dagi oirakhibano haiba tarbadi MLA mas minister singi mafamda politicals immersion loiba sincerity leitaba transparency amasum accountability leitabaga loinana masagi mathau masak khangdabadagini Loina Makoi Oiba Mato Pangtona Honabigi Mahut, Amana Amabu Tazanada Amadi Maru Oina, Langa Inturaga, Makoina Langaki Subli Painaba, Honaba politicals, transparency Oibadigi, central leaders in the Makoi Bulum Lauda Vanilawi. Isterasigi ruling Boiro, opposition Boiro, MLA Singi, Mapamda, Minister Oidravana Tragana, Langa Longi Subli Paidravadi, Lebak Miangi Tabak Topangam the Bigi Maung Upang Libasi, Lebak Tibani. MLA sing ningsing mayabadi MLA masu minister oidrabasu laibak miyam gi yefanaba angama thak thabak tawbi malem gi laibak singda fawkiba lusingma kiya mikal thengnadana maraibak miyam gi yefanaba honabada kathokpadana mathaudang oikiba saknairaba miyoi kya laki makoi singadu gi maphamda magi laiba amadi malem gi miyam puna mangna lusingba ama oina awangba thakta ikai khumnai Adobe India ki awang pokshi dai de ladiba border state ama oiriba Manipur gi politician ni hairiba singna lengak paidravadi miyam gi yefuna ba thabak tawba ngamdabagum tawbana ayamba uba phangli makhoi singa sigi marakta miyam gi mihut oiraga lebak miyam gi singthaningai oiba masa akharadi tawramdi tawramge khanabagi mahutta MLA minister oiraga sensa thumja sathaduna masagi pukai langai sonana bu khonagani khali Politics haiba awangwa thaki sinpa masibu lalon pot oina lawbo yaw do banati masimang na lamda masigi politician singbu miyam ikai khumna bu utpegi mahut phampamba senja thumja tawba favoritism nepotism amadi asan miran naib oina lawrabra habishni Manipur gi hauji oiriba luraba tanpa masida legislature sing Delhi de satuna kangbu mari thokna central leader sing unana ba khona riba sida thokliba wathok asigi oroisin pranaba kangbu amana lenganglon painaba minister ohenbiu haibigi political lobby sathanaba khona ribra amaromdana
naga MLA singi kangbuna kuki gi waroisin purana bahona bada kuki singi separate administration siem natragana kuki singi weba political settlement ama purakpada naga singi area yawrawadi naga MLA ne sing naga MLA ne singu yaba ngamlu habigi pressure pinabane amaramda kuki MLA tara team ama hanadagi Delhi da kem tawduna lerli basingaduna makhogi separate administration natragana territorial council ki demand phangan binaba central leaders singda haijan nonjan taksinmani Manipur ki politicians ki mafamda mariba amadi maramda miyambu thamoi sing nungsiba ngamba madi apunbagi saktam ngakna bo hona bada thawai thaba ngambagi thongna lingjel leiba tarbadi central leaders singda natana atopa kanglu furup amatana apunbagi saktam na singna bangamroi asiguma politician lusingba sing leirakpa matamda leiba asigi natana malemgi miyamna Manipur ki politician lusingba singbu awangbu thakta ikai kumnaba unarakani loinana state si sakot pagi mai kaida kumang choksin ngam daduna tangdu laitaba sinjak ta mikha pondaba lamdam ohen ngamgani Manipur gi lengak pasingna marebak maramdam gi apun bagi saktam ngak na bohona bada atai lusing basing gi phiji phina yalaga ngak ka dabanati nakoi gi na thauna na rizalna lamdam ngak ka dabani haiba kangla paw editorial myam special content na moina myam na makha thana thanjari atopa paw madana athing bamarakta kuki singna sariba thong lenga athubura thugai gadabani langsai thona Manipur lenga ki athing bamarakta lamen tu hen ba kuki singna serau mana ki ke molnom kul manakta sieliba Manipur turel gi mathakta sagaliba thongasi lenga athuba matamna thugai gadabani karigumba lenga ngamdrabadi langsai thona na miyam go loinana sangduna thongasi thugai ragani haina langsai thona gi convener Rajib Khetri na phungdorakli wafam singasi kaksing Kolen ibudau kamlangba laikolna pangtokpa langsai thauna lingkat khibegi ahan mapok numitka makna phutokimene thauramadu kuki singna mitai mission landara ko matamna Manipur gi ngangkai kai bi yaru heduna thawai katkraba athawu singi mafamda minute ama tumina leptuna awaba phongdokpa loinana ikai khumna busotki thauramadu da Rajib Khetri na makha taraduna turel khunungda mari leinaba singi ayawa yaudana kadigumba Makalamatagi construction tawi yaro hebsi Manipur High Court na su wayal pi kibalaide asigumba wayal ama su lairingai sairakta kuki singna court ki wafam thawoi dabagi mathakta lainga ke athingo thaksadana thong sarakpa si yamna lebuthi bane hairiba thong si lainga na athupa matamda sidoktrabadi langsai thaunan akan thabak kya lokotlaga naiki amarongana Dr. Ambedkar Medical Aid Scheme Deputy Commissioner Kaksing Rohit Ananna ngasi notice ama thoktuna district ki manungda leiriba schedule caste SC schedule tribe SD miyoising gi marakta aruba case na naraba miyoising da Dr. Ambedkar Medical Aid Scheme revise ki makhada medical gi kutung saba pinaba apply toknaba khangadi Ministry of Social Justice and Empowerment Government of India gi Dr. Ambedkar Foundation gi makhada scheme gi kumja English ngani taragani panda Revise tawkibagi matung ina sahi gi weba income lupa lakh ahum gi makhada leiba SC ST imungi miyoi marakta sibi yaba haina haibadi liver cancer amadi brain gi mari leinaba anabasing leyengbuda scheme gi makhada kudong saba kya piri scheme gi makhada eligible oiraba patient singna prescribed application form natragana asamba sebangda director Dr. Ambedkar Foundation 15 Zanpat New Delhi da surgery tawgadaba numit taraga mangani gi mamangda yaholakadabani scheme asigi akupa marol www.ambedkarfoundation.inc.in degi khangbu yagan haidi makasa tarak poina tentang na kanglai paki mairagi editorial myamna thamjari Manipur thokliba lana su lushina na balenga na kari karama thabak paikhatle haibadu myamda mayek siana khangan phamthui Manipur lengak ama isauk sauna laina mite amadi kuki kanglup ani gi marakta thoklib sahi ama helaba sathiraba lana si hauju phawba loisin mangamdana lairi lana si loisinduna ingtapa Manipur ama ohena na ba Manipur lengak na kari karama thabak paikhat libigi haibadu su mayek sengna Manipur miyamda khangan mangamdi lenga asi maming tagi oina laibaga sakmanari oiriba phibam asida Narendra Modi na lusingba ahum suba NDA lenga sina sahi amagi manungda paikhalakadaba thabak Samagi manungda Manipur yaurakli haibromda Manipur gi Chief Minister N Birena harau nungai ba fungoktuna leibagum tawre Manipur da thokliba lana solution na ba mak masamangna mangjil thana songthoktuna Bharat ki Prime Minister unaduna wari saba ngamjada balaiti Prime Minister na Manipur da thokliba kanglup ani gi lana solution na ba mak wari sadrabasu Union Home Minister Amit Shah ga wari saduna lushina na bu hona waibigi
इंगित पिरकदगी अमित शाहगा टेलीफोन नुमित खुदिंगी वरी सादुना लान सलूशननब यामना कन होटनरी हाइना मणिपुर की चीफ मिनिस्टरना यामना कोमना मणिपुर मिया ममांगदा फोंदोक्ली असुकुइन अमित शाहगा चीफ मिनिस्टर एन बिरेन वरी सानाबदुगी मापुंग फाबा माहिदिंग असि फाव फंगबा ngamdri मणिपुर मिया मसागी मरमदमदा सिनबा थुंगना चप्पु ngamdri ओपन जेल अमदा फाजिंदुना थम्बगा मानरी मसीदा हिरम खुदिमक्ता सोथरब मणिपुर अमा हायबदु ओइरक्तुना मणिपुर की मियाम हिंगबगी मावदु याउद्रबा पंहिंगदे हिंगबा पुंसी अमदा हौजु यामना वाना लेली अदुबो चीफ मिनिस्टर दगी हौरगा एमएलए मिनिस्टर सिंगदी नुंगाइबा पुंसी अमदा दुमक लेली हाबि याय मदुना नुंगाइबना अवाबा खंगदे हायबगु मणिपुर मियामना रैली मणिपुर मियामना वारिबसी मणिपुर की लेंगा लोइसिंगना खंगदबदगी सही अमा हेलकनबा लान से लोइसिननबा लोफम थोक थाउदांग दो लौब ngamdana मणिपुर मियामबु मई इकनबा थांग अमदा खांग अमदा थांगतुना थमगा मनरी रिलीफ कैम्प द लेरिबा मियोय लिसिंग खुंफु हेनबगी पुंसी करी ओइरी हाबा मणिपुर लेंगाना खंगितबगुम तौरी मदुना मणिपुर लेंगाना हाउजिक मणिपुर थोकलिबा कांगलुप अनिगी लान से लोइसिननबा करी करम थबक पाइखटली हाबदु थबंगना उतुना मियामदा मयक सेंगना खंगन पंथुई मदुनतना ममिंग तगी ओइना मणिपुर लेंगाक लैबदी मणिपुर थोकलिबा लान से लोइसिनबा ngamloi हाइबदु लेंगाक मपु ओइरिबा मरेबाक निंगबु चीफ मिनिस्टर एन बिरेना खंगना मणिपुर कननबा थबक पांगथोकपम थोइ हाइबा कंगलैपाकी मैराग एडिटोरियल मैम स्पेशल कंटेंट मोइना मैम मखा ताना थमजरी अतोपा पावमना मणिपुरी सिंग सेंट्रल गवर्नमेंट इकाई कुमनाबु उल्लु कुक्यो साउथ ईस्ट एशिया की सरुकता अखोइगी पोकनाफम लमदमसी अरिबा मतमदा मैक्ले मैत्रावा कंगलैपाक हाउसिंग मणिपुर से मयक चटप होरप कुंथ्रागो हमदोय एडी निथौ पान लेंगाक वयल चटनब खुनाय लेरखी मरम अदुना अखोइगी ईद तोंग कोप याररोइदब नमहत्प तुहत्प याररोइदब थौना लिंगजेल अमगा लोइनदुना लैजब फुरुप खुनाय अमनि हाइबसी इंडिया गवर्नमेंट खंगबीबा तंगाइफदी मणिपुर की खुनाय दिनमसिंदुना मदी थेमलगा सिजनब यारोइदब इरैबाक सिंगनि हाइना खुंद्रापुम केंद्र यूथ ऑर्गेनाइजेशन खुयोग की वाफों कंगलुप की सिरोलमन हाइदी सिरोलसिना मखा तारिबदी मणिपुर मियामना पाम मोंग इंडिया गवर्नमेंट थबक तौब ngamnab होनागदबनी मणिपुरी मियामना इंडिया गवर्नमेंट बु सिंgnaduna mayoknaba pamde adubo tuot ne hatpa leptrabadi e gi turel oina siengani hairagasu kiduna siengadaba furup amadi natti haibasi khangma tangai fadi haidi adu hausukuina di miyam paus matang sa lusinjarage mas miyam puna no update ngaminasi